ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤꯀꯣ ꯑꯣꯐꯤꯁꯔ ꯍꯥꯏ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯒꯤꯗ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯂꯥꯛꯑꯦ. ꯑꯗꯣ ꯚꯦꯀꯦꯟꯁꯤꯗꯨ ꯀꯔꯤꯅꯣ, ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯀꯔꯤꯅꯣ, ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯤꯂꯦꯕꯁ ꯈꯔꯁꯨ ꯍꯥꯏꯔꯝꯒꯦ ꯃꯌꯥꯝ ꯀꯣ. ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯄꯤꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯅ ꯉꯥꯏꯔꯤ ꯃꯌꯥꯝ ꯀꯣ. ꯐꯣꯝꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯛꯇꯔꯤ, ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯄꯤꯔꯤ. ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯕꯒꯤ ꯃꯇꯝ ꯂꯩꯔꯤꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ. ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯩ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯤꯡꯅꯦ, ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯤꯡꯅꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯀꯦꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯏꯁꯤ ꯊꯕꯛꯁꯦ ꯑꯍꯥꯟꯕꯗꯒꯤ ꯁꯕ ꯂꯦꯐꯇꯤꯅꯦꯟꯗꯩ ꯍꯧꯗꯣꯏꯅꯦꯕ ꯅꯦꯚꯤꯁꯦ. ꯃꯥꯒꯤ SSCꯒꯤꯅꯦ, ꯑꯃꯅ PO ꯑꯣꯐꯤꯁꯔꯒꯤꯅꯦ ꯂꯥꯛꯏꯁꯦ. ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁꯦ ꯃꯌꯥꯝ ꯐꯣꯝ ꯊꯥꯕ ꯍꯧꯗꯣꯏꯁꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯩ ꯍꯧꯗꯣꯏꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯈꯤꯒꯦꯀꯣ. ꯑꯍꯥꯟꯕꯗ ꯑꯦꯛꯖꯥꯝ ꯑꯃ ꯐꯝꯅꯦꯕ ꯃꯌꯥꯝ ꯀꯣ. ꯑꯦꯛꯖꯥꯝꯗꯣ INET ꯅ ꯂꯧꯅꯦꯕ. INET ꯅꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯍꯥꯏꯅ. ꯑꯗꯨ ꯂꯧꯔꯅꯤ. ꯋꯥꯟꯁ ꯑꯩꯈꯣꯏꯗꯨ ꯁꯦꯂꯦꯛꯁꯟ ꯐꯪꯉꯛ ꯇꯥꯔꯗꯤ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯀꯧꯔꯅꯤ ꯑꯃꯨꯛ. ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯐꯝꯃꯅꯤ. ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯐꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯕꯨꯀꯣ ꯂꯣꯏꯔꯅꯤ. ꯑꯗꯨꯒ ꯃꯣꯏ SSBꯅ ꯑꯗꯨꯝ ꯏꯟꯇꯔꯚꯤꯌꯨ ꯂꯧꯋꯤꯅꯦ. ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯁꯨ ꯑꯗꯨꯝ ꯅꯦꯚꯤꯒꯤꯁꯨ ꯂꯧꯋꯤꯀꯣ. SSBꯅ ꯃꯣꯏ ꯏꯟꯇꯔꯚꯤꯌꯨ ꯐꯝꯃꯅꯤ. ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯧꯋꯤ. ꯁ꯭ꯇꯦꯖ 1 ꯍꯥꯏꯕ, ꯁ꯭ꯇꯦꯖ 2 ꯍꯥꯏꯕ ꯑꯃꯀꯣ. ꯁ꯭ꯇꯦꯖ 1ꯁꯤꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒꯗꯤ ꯁ꯭ꯇꯦꯖ 2 ꯑꯃꯨꯛ ꯆꯠꯊꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯁ꯭ꯇꯦꯖ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯁꯤꯗ ꯈꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯁ꯭ꯇꯦꯖ 1ꯗ ꯈꯟꯗ꯭ꯔꯦ ꯈꯜꯂꯁꯤꯅ, ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯍꯜꯂꯛꯑꯅꯤ. ꯍꯥꯏꯗꯤ ꯔꯤꯖꯦꯛ ꯇꯧꯔꯦꯕ. ꯑꯗꯨꯒ ꯁ꯭ꯇꯦꯖ 2ꯗ ꯇꯧꯔꯅꯤ. ꯁ꯭ꯇꯦꯖ 2ꯗ ꯈꯜꯂꯣꯏꯔꯕ ꯃꯇꯨꯡꯗꯨ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯑꯦ. ꯃꯦꯗꯤꯀꯦꯜ ꯇꯦꯁꯇꯣ ꯈꯜꯂꯅꯤ. ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯦ. ꯗꯥꯏꯔꯦꯛ ꯁꯦꯂꯦꯛꯁꯟ ꯐꯪꯉꯅꯤ. ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯅꯤ. ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯁꯕ ꯂꯦꯐꯇꯤꯅꯦꯟꯗꯩ ꯍꯧꯗꯣꯏꯅꯤ ꯃꯣꯏꯁꯤ ꯊꯕꯛꯁꯦ. ꯑꯗꯨꯅ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯀꯔꯤꯅꯣ, ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯄꯤꯈ꯭ꯔꯦ. ꯄꯣꯁꯁꯦ ꯃꯈꯟ ꯌꯥꯝ ꯄꯤꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦ. ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅ ꯊꯥꯕ ꯍꯧꯗꯣꯏꯅꯣ ꯐꯣꯝꯁꯦ, ꯑꯗꯨꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯀꯣ. ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯊꯕꯛꯁꯦ ꯑꯦꯖꯨꯀꯦꯇꯤꯞ ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯑꯃꯅꯦ, ꯇꯦꯛꯅꯤꯀꯦꯜ ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯑꯃꯅꯦ, ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯑꯃꯅꯦ. ꯕ꯭ꯔꯥꯟꯁꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯄꯤꯔꯛꯑꯦ ꯁꯤꯗꯀꯣ. ꯑꯁꯤꯁꯤꯗ ꯑꯍꯥꯟꯕꯅ SSC ꯑꯥꯔꯃꯥꯃꯦꯟ ꯏꯟꯁꯄꯦꯛꯁꯟ ꯍꯥꯏꯕꯅꯦ. ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯁꯦ एजुकेटिव ब्रांचता अमन SSC ATC SSC ऑब्जर्वर सिदा मेन ओइना मागी अहानबा एजुकेटिव ब्रांच सिदा मखन कियागी कनो पीखरे मोय पोस्ट पीखरे को सिदा पायलट यावरे ऑब्जर्वर यावरे अदि SSC IT यावरे को असिदा मेन ओइना खोना फोकस तौदिसे मागी एलिजिबिलिटी क्राइटेरिया को खोय क्वालिफिकेशन से याम BA टेक्स एता ओबे फ्रॉम AICTE recognized institute को नत्र यूनिवर्सिटी देगी with minimum 60% मार्क ओइगदबा BA टेक BA साइंस लोना अदुम थाबे यारे सी एग्जाम से अदु कांदा लाई मैकेनिकल इलेक्ट्रिकल लोन सी लोय पीरे मैम को ऑप्शन जाम पीरे अदुम खोय मणिपुर दे यामना BA साइंस कॉमर्स कुंबा लोय कॉमर्स लोय थाबे यासिदा अदु कांदा क्लास 9 गा नत्रगना 10 सिदगी कोई इंग्लिश से यामद्रबदा 60% मार्क फंगबो ओइगदमनेबको अदुगा मो माय टेक्निकल ब्रांच अदुगा सब माने मैम BA नत्र BA टेक्स from AICTE recognized institute नत्र university दी with minimum 60% mark in stream सारी mechanical marine technical branch ने कोशिना मोय technical कंगु गी खंगनी को अदुगा metallurgy instrumentation production मखन क्या पीखरे सी stream सिंगे पास तो बोय रखदबा अदु SSC branch service की सुमोय जो पीरे BA नत्र BA टेक तो OBI 60% मार्क ओइगदबा कर्म स्ट्रीम दे इलेक्ट्रिकल इलेक्ट्रॉनिक टेलीकम्युनिकेशन याम पीखरे मैम को अदुगा एजुकेशन ब्रांच सिदना मु मैम सिसु BA नत्र BA टेक अदुम लोइना थाजन BI सी फॉर्म सबमिशन तौबी याय कंप्यूटर साइंस तरपो ओरसु इंजीनियरिंग तरपो ओरसु को अदु IT कंगु ओरसु लोइन थाजन BI सी फॉर्म से फर्स्ट क्लास इन MSS मैथ्स ऑपरेशनल रिसर्च विद फिजिक्स इन BA साइंस लोइन थाजन BI रे अदुगा सिसु क्लास 10 नत्रगना 12 ता इंग्लिश सब्जेक्ट यामद्रब 60% मार्क लौब ओइगदबा सिनि मैम अदुगा अप्लाई तौबसिना मु मैम को मागी ऑफिशियल वेबसाइट लिंक जि www
joinindiannavy.gov.in ꯁꯦ ꯗꯥꯏꯔꯦꯛ ꯁꯤ ꯂꯤꯡꯛꯁꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦꯕꯀꯣ. ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯠ, ꯔꯤꯂꯦꯛꯁꯦꯁꯟ ꯏꯟ ꯍꯦꯠ ꯑꯦꯟ ꯋꯦꯠ ꯅꯆꯤꯡꯕ, ꯑꯗꯨ ꯇꯦꯇꯨꯁ ꯑꯗꯨꯝ ꯅꯣꯔꯠ ꯏꯁꯀꯤꯗꯤ ꯈꯔ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ, ꯔꯤꯖꯦꯝꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦꯕ, ꯈꯔ ꯑꯦꯂꯣꯋꯦꯟꯁ ꯑꯗꯨꯝ ꯄꯤꯕꯅꯦ. ꯄꯦ ꯑꯦꯟ ꯑꯦꯂꯣꯋꯦꯟꯁ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯣ ꯑꯗꯨꯒ ꯒ꯭ꯔꯨꯞ ꯑꯦꯟ ꯏꯟꯁꯨꯔꯦꯟꯁ ꯁꯤꯗꯤ ꯀꯣꯟꯅ ꯈꯪꯉꯁꯨ ꯌꯥꯔꯦ ꯃꯌꯥꯝ, ꯍꯥꯏꯗꯤ ꯁꯤꯗ ꯍꯌꯦꯡ ꯁꯦꯂꯦꯛꯁꯟ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ. ꯄꯦ ꯑꯦꯟ ꯑꯦꯂꯣꯋꯦꯟꯁ ꯀꯥꯏꯁꯤꯗꯤ ꯂꯤꯞ ꯏꯟꯇꯥꯏꯇꯜꯃꯦꯟꯁ. ꯑꯗꯣ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯨ ꯉꯁꯥꯏ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯃꯌꯥꯝ, ꯅꯠꯇ꯭ꯔꯥ? ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯀꯩꯅꯣꯗꯨꯅ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯂꯧꯅꯦꯕ ꯃꯣꯏ ꯅꯦꯚꯦꯜ ꯀꯥꯡꯕꯨꯒꯤ, ꯃꯣꯏ INET ꯀꯧꯋꯦꯕ ꯑꯗꯨꯗꯣ, ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯍꯥꯏꯅ. ꯑꯗꯨꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯅꯤ, ꯑꯗꯨꯗꯣ ꯃꯣꯏ ꯑꯥꯒꯁꯇ ꯇꯧꯅꯤ ꯃꯌꯥꯝ. ꯑꯥꯒꯁꯀꯤ ꯇꯥꯡ 53ꯗꯒꯤ ꯍꯧꯅꯤ ꯁꯤꯁꯦ ꯑꯦꯛꯖꯥꯝ ꯁꯤꯁꯦ ꯍꯧꯕꯁꯦ. ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄ, ꯑꯗꯨꯒ ꯁꯤ ꯀꯣꯜ ꯑꯞ ꯂꯦꯇꯔ ꯀꯝ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯣꯔ ꯑꯣꯟꯂꯥꯏꯟ ꯕꯤ ꯗꯥꯎꯟꯂꯣꯗ. ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯅꯤ ꯍꯥꯏꯕꯀꯣ. ꯑꯗꯣ ꯃꯣꯏ ꯁꯤꯂꯦꯕꯁ ꯍꯥꯏꯕꯨ ꯃꯌꯥꯝ ꯁꯤꯗ ꯄꯤ ꯂꯩꯇꯣ. INET ꯁꯤꯂꯦꯕꯁꯁꯦ ꯃꯣꯏꯒꯤ 2 hours ꯗꯨꯔꯦꯁꯟꯅꯦ ꯑꯦꯛꯖꯥꯝ ꯇꯧꯗꯣꯏꯁꯦ, ꯄꯨꯡ 2ꯅꯦꯕ. ꯑꯗꯨꯒ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯗ it will contain 100 multiple choice question comprising question on English, reasoning and numerical abilities, general science, mathematics aptitude and general knowledge. Dai laani mark sama multiple MCQ question dagi ko. Each section will be of 100 mark with negative marking of 1 mark for incorrect answer. Negative mark ti sawe ma'am. Sigi selection tawlura kangudang sa have the SSB na interview lorni. Interview do October da lorni. August exam thani selection tawra ko kangudo October da mo SSB interview mo kaudi ne bang ma'am. Si interview karogan sa stage ani le ama sida pass tawra second stage lorni du lor kana medical sang ani, medical sang lor kana lo to select direct kano fang ani to. Aduga examination fee se si examination fee gi matang se SC gumba ST gumba women ko nupi gumba moi thajinbaidi fee se moi logde charge logde ba. Du atopa candidate ti lupa 205 lawe, yam farak tana lawe moi se examination fee se. Sine mya maru oibise. Aduga moi sigi kaubugi sisu mya vacancy wise da pire nupa nupi apply tawbu yare hare. Adugin ayambana magi date of birth se 1995 tagina ko 2001 fuki manungda leibu oigadaba ngatane ayambana mya 1995 te horaga ko. Aduga 2001 aduga ex relaxation adum apply tawbu yabane SC ST gumba kangudi ko. Aduga sport player gumba moi gumba dum pibane. Aduga training gi matang sida haire mya 22 weeks naval orientation course moi kano torni lawrani training gi apply tawbu matang de khoi information loni submit torni. Sigi form ju laktri ma'am, form se kano de laktine ba si ka ai sa heram de form si May gi tang 18 dagi thajin ba hodine ba. Nate last date for online application 29 May 2019 hairi. May gi tang 18 na last date ne ba do form thaba hobuna ma'am ko May gi tang 35 dagi thaba hodine. Ado matam su kusilaktre dana ko ado kasum khalunu ma'am form thaba hobagi matang du ai adum form submission kamai tawdun haina video adum semakke adum remind torake ko ai form la e khole haina adum remind torake. Ado sunai choiduna sigi eligibility criteria gi manung da laira gadi ma'am form ji thajin biyo asugum khutong saba je mangan biganu ko. Ado ma'am hangbo wahang ke laira gasu comment box ta sunai choiduna hangbiro. Ado maru oibasing di adum ma'am mai high khre haina khale. Aduga atopa ehenba khangning ba lairagasu comment box taro. Aduga isana hena khangningagadi yengningagadi sigi direct link se notification gi video gi description da hapage. Aduga dum yengminarsi ko. Aduga video si sai losilage. Thank you so much guys. Bye for now. Bye bye.